Temporary market ta kaithel fambagi matangda akaknaba matam ama IMC na tholakpabo amuk hana kakhat pinanaba kaithel fambi singna mahut minister yumnam Khemchand unarubada kakhat ke haiba wafam maset amata thamdana tathi tathi nganglaga thadorak le hari Nongmagi Sintha leptuna street vendor fambi singna Khongjang Changsinkhre roadside vendor welfare association Khairamban kaithel temporary market street vendor association young women street vendor association amadi Panthoibi ima kaithel temporary market ke lusing bi kayasu saruk yaduna sathakiba Sintha lepagi Khongjang adugi matangda wangangladuna roadside vendor welfare association Khairamban kaithel ge general secretary Kiran Mala Thongbramna State vendor famba lakliba ase tausinaba lakpa nate yumgi chakhum mai mutanaba lakpane Hana suklai leramdaba order ama IMC na tholakpa sidi street vendor singbu question chenduna pot yolo haibane matam kayagi mamangdagi mafam ase street vendor singi oiduna lakle lengak nasu mafam asibo street vendor singi damakta kaithel sabiri bane tha asigi haukiba tang taraga humdoida IMC na mafam asida potfam famba yabagi matam ayuk pung taruk tagi nimit yungba pung 12 fawbutang pirakpa laibak tibane hariba matam asida khulang khang kaudriba matam gumbane pot yonban lakpa asi tausinnaban lakpa nate lengak amadi mari linabasingna athubada order asi kakpiyu haiki Amaromda Young Women Street Vendor Association Secretary Akham Dainana Hiramasiga Mari Lainana Mahut Minister Unarure Adubu Minister na Hiramasigi Matangda Kantage Haiba Wahi Maset Ama Fauba Haidana Tathi Tathi Nganglaga order Thokre Kakpa Haiba Yararoi Haiba Wafam Hairaki Haina Pendaba Fongdoki Ngasigi Khongjang aduda IMC gi order yaningde business timing no restriction respect street vendor act we one feast haibina singba placard kayasu 5k Yaragati sarkarna minungsi yang biraga ima event singsibu ahan oiraba singsibu sorokta chengadra karaida chengadabno karaida hingadabno haibado ngasigi iramdam asida lariba civil society organization mayam praja miyamna akhoi miyeng changbiu miyeng thambiu masida sarkarna su akhoi nungsibiu mafam chana akhoi phamanbiu hana gumna mahausa gumna akhoi pot yolanbiu akhoi ayuk pung taruk tagina akhoi numidang pung manga taruk phawda akhoi gi yonbagi khudong chaba se hana gumna akhoi pot yonbagi khudong chaba se pibiu haiduna ai media gi thongda sarkar da appeal tawjari yamna kai haini akhoi na ngangadaba kai doba lakpano hai akhoi na street vendor gi smai tawduna sa rotation gi matam kaga smai tawbirakpaside akhoi di kano tawjade nomagi sara tanjabani numit nongamade numit taw phamada khulang kaudaba numit su yawi aduduna akhoi di rotation je pamjade na hairuba matam de noi ge wari sarabai matam hengre street vendor haibasidi nomagi kano tawgadabani noi aduda khangde order thokre makha taranu chalo chalo anan maina makha tana kano tawrokte wangang hande